세말라이레고 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 누시더지 야래 시장 밤 कोई जेना क्या नुसीना कोई चंदी से कोला का पूरे ना लंबी तो लागते क्या नुआई थी ना कोला पूरे इधर हेलो इचनाउ मैम कमाई तौनारी मैम ngasi mu video anauba ma puduna lakjare aduga मैम ngasi gi video sidi ko chiche ge lala chatoi ni ado kai gi lala chatoi no hai do chicho yaura ulage ai chu khang ne mana khudakta la ulala chau sian chali maram doi khangdre aduna आज यावरा उलगे अदुगा हौजिक से पुंग अहुम खरा हेले थेंगे सेरी फजे को कोइना ला चली से अक्ता चली मिरा खुदकता से कोइ जेना साइ हाइरक्ते मरम दो सेसिगा आई के लोसे नंग के मा याम फजरे यूट्यूब सिगा चिंगु गई केदो छैना हाइरौने केदो चंबी की फोटो कोइ चंबी फोटो से कोइ नाने थिएता बैना ने कोइ सुम चाबा दुमाइना कोइनुम तौ लेरमेबा अदु फोटो से हमदंग सि नुआइतेदना समाय थंबसे असिमदंग सेंजलुवे कोइ मा हाइरक्ते मरम दो ए नुंसि नुआइरक्ते सुगाइ तौरा लाकपनि लली मा दम लेजरेदना नोइ दो नहान नोंसु चोलिदना को नुमितो दुना तै सिबा नुमिकी कोइ छोरा नुमितो सि जाम तौरंग पनि ऐना लौथोगा फिना ना नोक्तिदना फोटो ये चाउमनी ने पाइबम जगह तक नुआइत्रिबो सासे सादी सारी पितादे तबरिबो काद कोइ होजि लला योरो न चली कोइ जे मनिंग लाए कोइ जेना फोटो कोला लागो त क्याम नुआइथे माइ माइ मागदि हाइद्रे नुआइतमि को चानुपि कोला लाइजु नुआइथेबो नुआइते हे कोइ जेना क्या नुसिना कोइ चंबी से कोला का पूरे ना लंबी तो लागते क्या नुआई थी ना कोला पूरे इधर नुआई थी बा नुसीबा उबदिगा आइदी फोटो से कोइ मागी कनो नुमितने सोरा नुमित कोइ पूरा चटपदुगने नोंग चुइदना नुमितो दो नोंग चोटपनिना ने कोइ मनुंग से नोंग चांगना खतंग फुट फुट लावरे तो फोटो से पूरा लौथोगा कोइना तौदोइसे फोटो से पूरा लौथोगा माय फोटो से नेमिलेशन तौसलगा अंकम पूरा डायरेक्ट फ्रेम चंदोइदो अदो फोटो लौथो कंगनबे कनो तौगने आई कंगन खतंग सा कंगन नुआइरोय हायबा अदुगिने हयेंग ओइना लाओ हाये नुसिद्रा जों नुसिब्रा कोइ चंदी से नुसिद्रा ने कमनिंगिबा नप तारे जुब्रा फोटो जी मनाक जांग कोइ लेदे कोइ से वखन नुआरो दुना फोटो याम थुना कोइ थमगा कोइ जी चटलगे कैनोइदि अतोप थबक खरसु लै अदो माय फोटो खरा चांगदबसु लैयबा फोन दगी अदुसु पिरंगिगे नुसी वंकी अखोय हजि फोटो फ्रेम पीबा लोरे अतोबा फोटो तरु खका अदेदु असिगी मथक की फ्रेम से सिगा तरु खका फोटो दो हेंग लौबा लाको नमितने लौबा लागदि उलक्के फोटो दो नुसीबना असेमा लैरेको सेमा नुसीद्रा जों तरु खतंग तन जारे अदो मैम आई कनो तौरगे हा थाइनते मोहन थारे माउन चेक तौरेबा लाबा लाए अदो फोटो से जाम सिदी हेंजना चाहोलरोय खाली ने हामबी रांग नपसला थमनी नुसिए अदै कोना कनो तौरनी सि तरु खसे कोना लानी अदुगा दै ngasa चौबुदुना ने हयेंग लाउ हायबा एम बाजार जंगदबा ngasi एम बाजार चंगुरगे विंटर की कई फी लागे येंगे असि गगा से यम पामिनी फजये लोंगदगा सेरपा जानी विंटर की फी येंबा लाइमी लौदबा
ꯃꯌꯥꯝ ꯐꯖ ꯐꯖꯕ ꯐꯤ ꯌꯥꯝ ꯋꯤꯟꯇꯔꯒꯤ ꯄꯨꯊꯔꯦ ꯑꯗꯨꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯇꯝꯕꯅꯁꯤꯒ ꯆꯠꯄ ꯅꯠꯇꯕꯅꯤꯅꯅꯦ ꯀꯨꯇꯨꯒꯤ ꯆꯦꯟ ꯂꯩꯉꯥꯏ ꯆꯠꯄꯗꯅꯦꯀꯣ ꯃꯣꯏ ꯗꯨꯀꯥꯟꯁꯦ ꯂꯥꯟꯅ ꯆꯠꯄꯗꯨꯒꯅꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯤꯜꯂꯛꯑꯕ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯆꯪꯉꯨꯔꯕ ꯑꯗꯨꯗ ꯆꯪꯉꯕꯅꯤꯅ ꯁꯨꯝ ꯐꯖ ꯐꯖꯕ ꯎꯔꯕꯅꯤ ꯁꯨꯝ ꯂꯩꯅꯤꯡꯉꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯥꯁꯨ ꯈꯟꯖꯔꯤ ꯑꯁꯤꯒꯤ ꯔꯦꯠ ꯄ꯭ꯂꯥꯖꯣꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯅ ꯄꯥꯝꯗꯦ ꯑꯩ ꯐꯖꯗꯦ ꯔꯦꯠ ꯀꯤꯛꯄꯗꯣ ꯐꯖꯗꯦ ꯑꯇꯣꯞꯄ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯆꯨ ꯂꯧꯁꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯃꯥ ꯇꯣꯛꯑꯦ ꯑꯗꯨꯒ ꯇꯣꯞ ꯃꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯦ ꯃꯌꯥꯝꯁꯤꯡ ꯅꯪ ꯑꯄꯥꯝꯕ ꯈꯟꯖꯔꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯅ ꯃꯥꯁꯨ ꯃꯥꯒꯤ ꯈꯜꯂꯤ ꯑꯣꯆꯦ ꯁꯤ ꯁꯣꯜꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯈꯤꯇꯪ ꯖꯧ ꯖꯧ ꯂꯥꯎꯔꯤꯕ ꯁꯤꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯨꯁꯜꯂꯛꯏꯗꯣ ꯅꯪꯅ ꯃꯊꯧ ꯇꯥꯕꯗꯣ ꯌꯦꯡꯍꯧ ꯍꯥꯏꯅ ꯁꯤ ꯑꯩ ꯄꯥꯝꯃꯦꯕꯣ ꯁꯤ ꯑꯅꯤꯁꯦ ꯑꯩ ꯁꯤ ꯁꯣꯜ ꯑꯅꯤꯁꯦ ꯄꯥꯝꯃꯦꯕꯣ ꯑꯗꯨꯅꯦ ꯀꯣꯏꯁꯦ ꯄꯥꯝꯈ꯭ꯔꯦ ꯑꯗꯨ ꯃꯆꯨ ꯊꯦꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯅꯣ 399 ꯏꯃꯥ ꯁꯤꯒ ꯇꯥꯕꯤ ꯂꯩꯇꯦ ꯁꯤꯒ ꯑꯩꯕꯨ ꯅꯪ ꯅꯁꯥꯅ ꯌꯦꯡꯉꯒ ꯕꯥꯏ 1 ꯒꯦꯠ 1 ꯏꯁꯤꯅ ꯀꯔꯝꯕꯗꯅꯣ ꯄꯥꯝꯗꯕꯗ ꯍꯥ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯌꯥꯕ ꯄꯥꯝꯗꯕꯗ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯅ ꯑꯄꯥꯝꯕꯗꯣ ꯑꯣꯏꯔꯗꯤ ꯀꯩꯅꯣꯗꯤꯟꯗ ꯕꯥꯏ 1 ꯒꯦꯠ ꯃꯣꯜꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯈꯣꯏ ꯆꯟꯕꯤ ꯃꯣꯜꯗ ꯁꯨꯔꯝꯕ ꯑꯩꯅ ꯍꯥꯏꯐꯦꯠ ꯃꯣꯜꯒꯤ ꯑꯥꯏꯗꯤꯌꯥ ꯈꯪꯉꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯃꯣꯏ ꯁꯤꯁꯇꯦꯝ ꯇꯧꯋꯤ ꯍꯥꯏꯗꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯃꯌꯥꯝꯁꯤ ꯍꯦꯜꯂꯣꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯅ ꯐꯖꯩ ꯃꯣꯟ ꯃꯣꯟꯁꯨ ꯂꯥꯎꯏꯑꯕ ꯆꯥꯎꯁꯨ ꯆꯥꯎꯏ ꯁꯥꯡꯁꯨ ꯁꯥꯡꯉꯤ ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯑꯃ ꯂꯩꯕꯤꯒꯦꯕ ꯍꯥꯟꯅ ꯗ꯭ꯔꯦꯁ ꯑꯃ ꯑꯗꯨꯒꯁꯨ ꯄꯨꯔꯥ ꯃꯦꯆꯤꯡꯁꯨ ꯑꯣꯏꯔꯦ ꯃꯥ ꯄꯥꯝꯗꯤ ꯄꯥꯝꯃꯒ ꯃꯉꯣꯟ ꯐꯖꯒꯗ꯭ꯔꯥ ꯐꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯤꯕ ꯑꯩꯅ ꯃꯆꯨꯁꯦ ꯀꯥꯍꯠꯇꯦꯕ ꯃꯆꯨꯁꯦ ꯅꯧꯊꯣꯛꯏꯑꯕ ꯐꯖ ꯊꯣꯛꯄ ꯅꯨꯄꯤ ꯃꯥꯟꯊꯣꯔꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏ ꯆꯦꯁꯦ ꯉꯁꯤ ꯐꯖꯗ꯭ꯔꯁꯦ ꯏꯅꯧ ꯅꯧꯗ꯭ꯔꯁꯦ ꯃꯉꯣꯟꯗꯗꯤ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯉꯣꯟꯗ ꯃꯆꯨ ꯄꯨꯝꯅꯃꯛꯀ ꯆꯥꯟꯅꯔꯦꯅꯦ ꯁꯦ ꯂꯧꯕꯤꯔꯣ ꯑꯩ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣ ꯏꯅꯔꯐꯤꯁꯦ ꯑꯩ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯄꯥꯝꯃꯦꯕ ꯑꯗꯣ ꯄꯥꯝꯕꯁꯦ ꯃꯁꯤꯒꯤ ꯆꯥꯟꯅꯕꯅꯦ ꯃꯥꯒꯤ ꯆꯥꯟꯅꯕ ꯐꯤꯁꯦ ꯌꯨꯝꯗ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯅ ꯑꯁꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯟꯅꯕ ꯐꯤꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩ ꯄꯨꯔꯥ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦꯕ ꯑꯩ ꯐꯅ ꯀꯨꯏꯅ ꯌꯦꯡ ꯂꯩꯔꯦ ꯑꯗꯣ ꯂꯧꯒꯦꯗꯤ ꯈꯜꯂꯒꯅꯦ ꯂꯧꯁꯜꯂꯛꯄꯗꯅꯦ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯅ ꯊꯝꯃꯝꯃꯦꯕ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯅꯪ ꯊꯝꯃꯝꯃꯗꯤ ꯃꯊꯪꯗ ꯂꯩꯇꯕꯁꯨ ꯌꯥꯏ ꯌꯥꯝ ꯊꯨꯅ ꯂꯣꯏ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯆꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯥꯟꯅꯕ ꯃꯦꯆꯤꯟ ꯃꯣꯏ ꯗꯨꯀꯥꯟꯗꯁꯨ ꯑꯩꯅ ꯊꯤꯔꯛꯄꯗ ꯐꯅ ꯀꯟꯅ ꯊꯤꯔꯛꯄꯅꯤ ꯑꯃꯨꯛ ꯂꯩꯍꯧꯗ꯭ꯔꯕ ꯑꯗꯨꯅ ꯄꯨꯔꯛꯇ꯭ꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯑꯃꯇꯪ ꯂꯥꯁ ꯑꯣꯏꯅ ꯌꯦꯡꯍꯟꯒꯦ ꯌꯥꯝ ꯐꯖꯩ ꯁꯦ ꯃꯆꯨ ꯄꯨꯝꯅꯃꯛꯇ ꯂꯩꯗꯣ ꯑꯗꯨ ꯑꯐꯕꯤꯔ ꯑꯝꯇꯪ ꯌꯦꯡꯉꯣ ꯑꯗꯨ ꯈꯛꯇꯪ ꯂꯧꯒꯦ ꯑꯗꯨꯝꯅꯦ ꯄꯥꯏꯕꯗ ꯈꯪꯕꯅꯤ ꯑꯩꯗꯤ ꯈꯤꯇꯪ ꯐꯕꯗꯣ ꯃꯥꯜꯂꯤ ꯁꯤꯁꯦ ꯃꯥꯜꯂꯤꯀꯣ ꯑꯀꯟꯕꯗꯣ ꯃꯥꯜꯂꯤꯕ ꯑꯗꯣ ꯏꯁꯤꯡ ꯋꯥꯀ ꯑꯩꯈꯣꯏ ꯐꯣꯟ ꯐꯦꯡꯅꯕ ꯑꯩ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯇꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯁꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯣꯏ ꯀꯨꯇꯨꯒꯤ ꯕꯦꯜ ꯂꯩꯗ꯭ꯔꯤ ꯂꯣꯏꯔꯦꯗ ꯁꯤ ꯄꯤꯔꯝꯃꯁꯤ ꯃꯩ ꯂꯥꯛꯑꯦ ꯅꯣꯏ ꯀꯩꯅꯣꯅꯦ ꯑꯦꯁꯤꯒ ꯊꯥꯖꯤꯜꯂꯤꯁꯦ ꯍꯧꯖꯤꯛ ꯏꯪꯉꯤꯅꯦ ꯑꯩꯈꯣꯏ
C84 ꯑꯩꯒꯤꯁꯦ ꯑꯣ ꯑꯩꯁꯦ ꯑꯗꯨꯝ ꯄꯦ ꯇꯧꯔꯝꯃꯒꯦ ꯍꯣꯏ ꯆꯦꯡꯉꯧꯅꯦ ꯀꯨꯏꯅ ꯐꯪꯅꯗꯕ ꯏꯃꯥꯟꯅꯕꯤꯅꯤꯁꯦ ꯅꯪ ꯆꯦꯡꯃꯤꯜꯂ ꯅꯠꯇ꯭ꯔꯥ ꯅꯥꯃꯤꯅ ꯅꯣꯡꯃ ꯂꯥꯛꯀꯦ ꯈꯥ ꯂꯩꯀꯥꯏꯗꯅꯦꯕꯀꯣ ꯈꯪꯉꯅꯤ ꯂꯣꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔ ꯃꯃꯣ ꯍꯥꯏꯔ ꯁꯨꯝ ꯈꯪꯒꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤ ꯍꯣꯏ ꯃꯅꯥꯛꯇꯔꯣ ꯊꯣꯏꯕꯤ ꯍꯣꯏꯅ ꯑꯣ ꯈꯪꯉꯅꯤ ꯑꯗꯨꯋꯥꯏꯗꯣ ꯍꯥꯟꯅ ꯁꯨꯝ ꯂꯥꯛꯏꯑꯕ ꯇꯣꯏꯅ ꯕꯥꯏ ꯕꯥꯏ ꯀꯥꯏ ꯀꯗꯣꯝꯗꯅꯣꯅꯦ ꯀꯅꯥ ꯌꯦꯡꯉꯣꯁꯦ 이남다니잖아. 예, 이남다나 보고 이거네. 그이노 삼맘미지 아이지. 연락해. 확탱이. 어제 구두기 벨라이라가 잘랐지. 이남다마다마다 자디네 좀 탱이죠 우라네. 그 갈루기 레이게 디자이도 그 갈루기도 그당 마탕데 라 라우러게. 타이거기 먹고. 마차디 로이 그래. oi 구두기 마차디 레이트레. ꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕꯒꯤ ꯒꯥꯔꯤ ꯉꯥꯏꯔꯤ ꯈꯔ ꯊꯦꯡꯉꯦꯕ ꯅꯤꯡꯊꯝꯊꯥꯅꯤꯅꯅꯦ ꯃꯇꯝꯗꯅ ꯉꯥꯏꯅꯔꯁꯨ ꯒꯥꯔꯤꯁꯦ ꯐꯔꯛ ꯇꯥꯔꯤꯕ ꯑꯗꯒꯤ ꯉꯥꯏꯗ꯭ꯔꯦ ꯒꯥꯔꯤ ꯍꯦꯛꯇ ꯂꯩꯕ ꯈꯣꯠꯄ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯎꯕꯗ ꯉꯥꯎꯏꯌꯦ ꯐꯖꯕꯅ ꯍꯥꯎꯒꯗꯕ ꯄꯣꯠ ꯈꯛꯇ ꯑꯩꯈꯣꯏ ꯒꯥꯔꯤ ꯐꯪꯉꯦ ꯍꯧꯖꯤꯛ ꯀꯥꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥ ꯑꯣ ꯁꯣꯝꯗꯩ ꯀꯣꯏꯅ ꯆꯠꯁꯦ ꯍꯥꯏꯔꯣ ꯌꯥꯏ ꯀꯥꯏꯗꯦ ꯈꯔ ꯀꯣꯏꯔꯁꯨ ꯄꯨꯂꯤꯁ ꯒꯥꯔꯤ ꯊꯜꯂꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ